Manipur top trending news na tungan ba reliable source sing dagi lakot jaraga matam di oiba maru oiba I pausing patukuna khanghanjari India hiram khuding da makok thongba leipak oirakli PM Modi na sunu phongdokli US na puna maki makok ni khanjari basi nongning bafawi Rajnath singna makhatana mateng pangduna hairakli United States ki President Donald Trump na India gi similon bu asibal similon ni haina phongdokiba wafam adugi matangda ngasi Prime Minister Narendra Modi na nakoina na India asi malengi ahum suba khwaidagi chawba similon oiraknabagi lambi da khongjel yang na changchinbada natana hiram khudimakta makok thongba leipak ama oirakli haina phongdokhe Bengaluru da pangthokba thorom amada wangangbada PM Modi na hai performance reform amadi transformation na sagatuna India gi chakot khongjel asi puari da khwaidi yangba chakot khongjel oiri kumja 2014 da India gi city manga khakta da metro lermi adu bunga city leipak asigi city kunga mari amasung kilometer lising amagi network da metro service lehenba ngamle kumja 2014 gi mamangda rail route kilometer lising kun electrification tarmi adubu ngasidi kilometer lising nifugi mathakta electrification tokre India da airport humdraga mari khak lerembadusu atenba matam khara asida airport chamaga humfu mapung fana mathau tohonba ngamle masigumba chakot khongjel kya asina hiram khudingda India na malengi khwaidigi makok thongba leipak ama oirakli haibasi mayek sengna takserabani hairi Russia dagi yamlaba thau leibagi damak amadi US ki polam singda awangba tarif thamjin bagi damak US ki President Donald Trump na paisawna bagloina na India gi similon asi asibal similoni haina phongdokhibani PM Modi khaktanatna India gi Defense Minister Rajnath Singha su Trump ki wafam na koina na yaningda phongdokpagaloina na US ki administration na makogi leipak amadi policy sing asi pungna maki matak leiba khwaidigi makok ni haina hanjari basi nonging bufawi haina phongdokre Rajnath hai India na khongjel yang na sangsilakli basida kalak kanjawwa amadi thawai nuaitaba mioi leitaba nate India da saba polam singbu mamal hengal handuna leipa asigi takot khongjel hanthanaba honari adubu India na khongjel yang na sangsilakliba asidi hanba leikiroi malemda leiba power amata India bu global power ama oirakpada thingba ngamgadaba nate haiki Rajnath na makha taraduna US amadi India gi marakta tarif na maram oiraga chaman mabukhara leiba asina India gi defense export ta sokhanba leite hojik lupa crore lising kunga mari romgi oigadaba defense ki polam sing India na lep na export tori haiki Center lega na Russia dagi thau leibasi leipa asigi miyam gi amadi malembi market ki oiriba philom yenglaga leibani hainasu makna makha tarpada tahi taruki manungda South Korea gi military chada kun hanthakhe South Korea da nupa gi masing hantharkibadagi haukiba chahi taruk asida makogi lami ki chada kun hanthartuna lami lakh mariga lising yangkhai khakta ngairi hairi malembi oina khwaidigi angang pokgi chang nemba leipak ama oiriba South Korea gi lami masing asi kumja 2000 haupada lakh taruka lising mauda oiramba adu haukiba chahi taruk asida lakh mariga lising yangkhai da hanthaki hairi leipak adugi defense ministry gi report amagi matung ina nupa pokgi chang hantharpa maramna leipak adugi military service da nupa sing simni oina changlapagi chang hantharpagalona officer masing su hantharpadagi leipak adugi lami thabak thorom singda gudongcha da mayok na le hairi defense ministry na phongdor kiba report adu leipak adubu lengak liba Democratic Party ki member of parliament Chomiena official oina phongdor kibani leipa asigi lami sing North Korea ga changdamna rubadi kumja 2022 gi khwaidigi noba report amada North Korea gi oina lami million 1.2 rom mapung fana mathau tori North Korea da chahi kun surba nupa sing masing asi kumja 2019 dagi 2025 phawda chada kunthra gi chang hanthaduna mioi lakh 2.30 dam oiri lenga gi data amagi matung ina masagi chahi kun surakpagi matam asi military service ki damak yamba nupa singna makogi physical examination mai paknai hairi South Korea asi malem gi leipak singi manungga khwaidigi angang pupa chang hanthaba leipak ama oibatanatana kumsa 2024 gi record ta angang pop gi chang asi supnagi 0.75 ta laiki kumsa 2020 da leipa asigi missing million 51.8 oikiba adu kumsa 2072 fawda missing million 36.2 da hantharpa yai haina leikakna panari video si pawdamada soikilan ki bawa sunga pigani channel si bunuk si video share amadi subscribe to bibi damo haini tan tharap khondok sari amadi makhatana myam gi seba tawang amba ojege